Forum for Restoration of Peace Manipurna release tauba hongba haiba tare peacekeeping role of FRPM haibaki book magazine ase release tauba loinana Forum for Restoration of Peace Manipurna thaning badi hojik Manipur da thamapan sujale irang nunga mayam taudana praja mayam awabal leikre tamda su ching du su loina waminare masigi maraksida aikoina akanba mongda government da appeal amuk taujabadi asumai chakhibudu chakre mayam warabane na Manipur gi tungi khalaga Manipur lengak na athubada aikoi peace forum haigera peace committee haigera ama form tobiraga akoi gi chathariba lanse loisanba yaningai peace dialogue ama tawningai government na athubada step ama lokhat pio haibase Forum for Restoration of Peace Manipur na appeal akanba mongda akoi tawjari loinana hojik sumaina irang leiringai sida lambi chathok chasingda tamda oibya chingda oibya pamdaba thodok thabak mayam thoktana viral chatana leire punamagase kutakta lepio masina hena mai chaghanbagi macha ma oire aduna tampak to oibya chingda oibya kari kari lambi amada peripheral da oibya gari munkhre gari lut togre paisa munkhre gari khamgre haiba mayam sina akhoi leiriba atmosphere peaceful coexistence da yamna akaiba ma akhoi da pidana leire aduga lambi chathok chasing highway da oigera amada oigera gari da nomai ta caption ba natraga mi bu phuba phaba sina maram oiraga hojik Manipur da leiriba yamna pungpung saba yamna awaba tariba mayam se karmaina kokhansira haidana phahanjara haidana normalcy puraksira haidana hona minariba government gi achauba CSO mayam akhoi mayam sina leader sina toriba sida masi mayokna ba akaiba mo yekna ba kuimna lore oire aduna khara pharak re hairaga heta lambi da pamdaba ma thokpa gari huran kre haiba mi phure haiba sina maram oiraga mi phag re haiba maramna asina aikhoida muka hena akoi gi peace thabak tobada ayek akaiba yamna pibi kre sengna praja singda koina haijaningdi asikumba tawna leiriba mayamna khutak lepio noina asikumba tawgani akoi Manipur nungside kahalasi khana chenasi haibagi mongda tum taw leiradi sengna haibiro khabar de ibiro akoi su lawjararoi peace ki thabak tawroi tumina akoi su magi leifamda noin ingna tum leirage akoina wajariba aduga lenga lebaku nungsiba mayamna wabiriba seso mayamna lawriba Manipur da shanti hanhalase normalcy hanjalase na tori mayamse mangan laidubu kumna lawribase lawbibase akoi thamoyamna soi akoi paisa kana na nelaga piraga tawjaba nate iraina no puthokra masa na paisa putholaga iramda Manipur se amutang ingna jigna peace oina leisi tungi chorong surongi khalaga haiduna aikoi chongthokdana matang khaitokdana paisa puthokdana tori chaliba khaktani